Hello guys, this is me Deepak. Welcome back to Gopis Manipur channel. Gopis Manipur channel gi maikei ma'am puno pu taram no okchari. Aduga ngasi aina asigumlaba video ma nangai manda video ma semdana gi try tokjari. Ado video si semdana hona bagi maramdi aina ngara update tokjagi bodo. Aina ngara thagachagi ba post ta kg ke aman bage khwaidagi chumba mi do gi pijagani comment fa share kan de nga soba baw hai tare ne ado kari hai tare मैम कतला है जो खंगना बंगा मकल जिदैदा इना थगत किबने अदो आइगी व्यूअर्स सिंग आइगी सब्सक्राइबर्स सिंग ना कमेंट अदुकी मति पीबी रे पुन्ना कमेंट 245 कमेंट ने तसेंगना इना पामजबदी 245 कमेंट जे होगदलो पाब जिने मैम न वेट क्या हरप करी कल हरप दी कई कई नो दो अदो सिलो मकी पाब की मतम दे ओंद लेजद्रे मरमदी आइने सिलो पाब मतम दे वीडियो जे पुंग अनि हेन सांगनेबा अदुदुना पुंगनी सांगनी हाइदी यम सांगलनी नुआरोबको अदुदुना कमेंटिंग जे एनम स्क्रॉल तोरेदना स्क्रॉल तोर कान सेदा चा लाउना चिंग पदा हामै कमेंट अमा नि यंगा अदगी अतै मथंग मथंग स्क्रॉल तोर कान देदा तारप कमेंट दो अदो एनम केनो तोजरके अदु एना पाथोजगे यामद्रब कमेंट 10 मु कई मु पार कान देदा ngasi pibi reiba mayam na weight machine hai reiba kilo 5 lumi 3 lumi 10 lumi hai je ado aina hai ba nga jimak aina weight on tho kana ma original weight masa gi mli jare hai ba weight tu ga khwai dagi nak na ba khwai dagi chum hai tare ne ado pakom pir ko mi jing du dai da khoi na mana se ai gi site ko office manipur site gi asam mana kara khud on tamjage to bune ba ado duna mayam si video ji lo fogging biro do kana na kai ha podo srok pa mi minar ja अहानबा हाइतारे इन हेक हांदोकबगा थेंगनाजरी कमेंट जे आदित्य मुतुम हाइबा आदित्य मुतुम ब्रो सिना पिबिरे कमेंट जे तेंगमदे 6 केजी नत्रगा 6.5 केजी फाउगी मनुंगददी लैरे खितंग हेंदो हेंजिनदी चपचाबदी हाइबा ngamde aduna ani thongna haire jine mai je ha bro thank you ado aditya bro na haibi reje keno ne aina ngarang je haije gibdune ko comment pi matamda masing ko haibiro masing ani thokpira kano na haibane do bro anum ani karmano kanbang khangna ni mai jele ado sigi program jai tare ne ngasi aina quiz kita kare hai tare ne quest hai tare ne ina question hang job se ado si ahan mai gofi channel gi ahan moi na to ne na myam ju loi confuse le ngani ko kamai to jano kai na adu na ahan boi bani na ado hana ki wena di myam every comment 245 comment ai lo ma accept tok jare adu ko myam pe comment ji da khoi chum bu bana no piminer ji horan lo be plok kamina ni kana na fast kana jo mino do adu na makha ta jarke adu ga ani suba comment sap pam marconi sapon marconi na bi 4.7 kg here sapon marconi angkhang na bi re yamna phana precise hoina phana yamna confidence line ha ko mali adagi makha tarak pada naukshek pam rajesh mitei mang na bi je kg manga makhai adamain tani bro ane rajesh confidence yam nei no pane yamna thajana ha kg maka makhai amain tani bro ga ne yamna khangna hare rajesh ado ngaktang lergi yeng aje bro adagi ama thenai na khar sangjen par ke go answer karam kanda khangdoino khara di kadar di torokanu ko live tharau hai em wangole ma 51 minute ai no ji comment pai je pung tare ka mini yang kai terung ne ai ji tare ka mini yang kai terung se si hek ai live ti thaja roi aduna direct hoji ka ke pung mapan boki mung na thaga no honara ke ko ai na comment pai je pung tare ka mini yang kai terung ne tu thaja draga ai phone gi matak te lei je mo aduga khoi gi ai message le khoi sister wangol le ma na hai je answer karam kanda khangdoi no kadar di to ko no live tharo ka ai live ti to ge de du kadar di na te sister ai na je ke mora ma di or ko sain to re like aduga maka tarak pada tei comment je ai gi screen ma'am je ma'am sida jun ure ko ma'am happy sorok ma aduga Rajesh Moirang Them din hai je 4.8 kg muk oigani bro 4.8 kg mu oigani bro Rajesh Moirang Them thank you bro yam convenience line hai bira adu yenga je hanga la reveal to roge my original weight to adu ga Robin Nauroibam Sorom du male vai chumme khar sore adi scroll to roge ko achumba Moirang Them na bi reja achumba comment tara yarbasu loina gipi doira ye da do ina ngarangi mangang ko chanai reply di pijagram ne ko aina haje na manga khalaga pi doini haidi direct haiba ngamoi ado rongkhai na hari je direct haiba ngamoi kanamta do khwaidagi nangnaba da pi se ai yo ina 5.8 rongkhai na bi friend rongkhai
ꯌꯥꯝ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯏꯇꯥꯎꯅ ꯍꯥꯏꯁꯦ ꯑꯗꯨ ꯑꯩꯁꯨ ꯇꯧꯗꯣꯏꯅꯦꯕꯀꯣ ꯍꯥꯏꯗꯤ ꯗꯥꯏꯔꯦꯛ ꯑꯦꯛꯖꯦꯛ ꯐꯤꯒꯔ ꯐꯪꯉꯒꯗꯤ ꯑꯦꯛꯖꯦꯛ ꯐꯤꯒꯔ ꯐꯪꯖꯔꯦ ꯍꯥ ꯐꯪꯗ꯭ꯔꯒꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯔꯥꯎꯟ ꯑꯞ ꯇꯧꯔꯀꯥꯟꯗ ꯁꯤꯗꯤ ꯃꯁꯤꯡꯅꯤꯅꯀꯣ ꯔꯥꯎꯟ ꯑꯞ ꯇꯧꯔꯒ ꯈ꯭ꯋꯥꯏꯗꯒꯤ ꯅꯛꯄꯗꯣ ꯑꯗꯨꯗꯩꯗ ꯄꯤꯖꯦ ꯑꯥꯏ ꯁꯄꯣꯔꯠ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯁꯖꯦꯁꯟ ꯔꯣꯡꯈꯥꯏ ꯑꯗꯨꯒ ꯃꯈꯥꯁꯦ ꯀꯃꯦꯟꯁꯦ ꯁꯤꯗ ꯇꯦꯛꯁꯟ ꯃꯌꯥꯡꯂꯝꯕꯝꯅ ꯍꯥꯏꯁꯦ ꯇꯦꯛꯁꯟ ꯃꯌꯥꯡꯂꯝꯕꯝꯅ ꯍꯥꯏꯁꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯗ ꯃꯁꯤ 4.3 kg ꯁꯨꯃꯥꯏꯅ ꯁꯨꯔꯝꯗꯧꯕ ꯃꯥꯜꯂꯦ ꯍꯥꯏꯔꯦ ꯑꯣꯏꯒꯗꯕ ꯃꯥꯜꯂꯦꯅ ꯍꯥꯏꯔꯦ ꯑꯗꯣ ꯇꯦꯛꯁꯟ ꯌꯥꯝ ꯆꯨꯝꯅ ꯒꯦꯁ ꯇꯧꯋꯦ 4.3 ꯍꯥꯏꯁꯦ ꯑꯗꯨꯝ ꯈꯔꯗꯤ ꯅꯛꯁꯜꯂꯦ ꯍꯥ ꯑꯩꯗꯤ ꯈꯪꯉꯕꯅꯤꯅ ꯑꯗꯣ ꯍꯣꯔꯦꯟ ꯉꯥꯏꯍꯥꯛ ꯂꯩꯔ ꯄꯨꯂꯞ ꯈꯪꯃꯤꯟꯅꯔꯁꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯒꯤ ꯚꯥꯏ ꯑꯗꯨꯒ ꯑꯆꯨꯝꯕꯗꯣ ꯀꯅꯥ ꯑꯣꯏꯔꯒꯦ ꯑꯍꯟ ꯊꯦꯝ ꯏꯟꯗ꯭ꯔꯖꯤꯠ ꯑꯩꯈꯣꯏ ꯕ꯭ꯔꯣꯁꯤꯅ ꯍꯥꯏꯁꯦ ꯑꯆꯨꯝꯕꯗꯣ ꯀꯅꯥ ꯑꯣꯏꯔꯒꯦꯅ ꯍꯥꯏꯔꯦ ꯍꯧꯖꯤꯛꯐꯥꯎꯒꯤꯗꯤ ꯈꯪꯗ꯭ꯔꯤ ꯑꯆꯨꯝꯕ ꯑꯗꯣ ꯌꯥꯝ ꯊꯨꯅ ꯈꯪꯉꯅꯤ ꯕ꯭ꯔꯣ ꯉꯥꯛꯇꯪ ꯑꯗꯨꯝ ꯌꯦꯡꯕꯤꯔꯛꯑꯣ ꯑꯩ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯉꯥꯛꯇꯪ ꯌꯥꯝ ꯊꯨꯅ ꯈꯪꯉꯛꯑꯅꯤ ꯑꯗꯨꯒ ꯇꯈꯦꯜꯂꯝꯕꯝ ꯑꯅꯤꯟꯗ꯭ꯔꯣ ꯃꯥꯅ ꯍꯥꯏꯁꯦ 5.75 kg to 6.50 ꯍꯥꯏꯗꯤ KG 5ꯒ ꯒ꯭ꯔꯥꯝ 750ꯗꯒꯤ KG 3.5ꯐꯥꯎꯒꯤ ꯃꯅꯨꯡꯗ ꯂꯩꯔꯦ ꯁꯤꯅꯦ ꯃꯥ ꯍꯥꯏꯁꯦ ꯕ꯭ꯔꯣ ꯀꯝꯄꯜꯁꯔꯤꯗꯤ ꯂꯩꯔꯝꯃꯅꯤ ꯑꯗꯨꯋꯥꯏꯗ ꯌꯦꯡꯉꯁꯦ ꯌꯥꯝ ꯁꯥꯡꯅ ꯂꯧꯋꯦꯕꯀꯣ ꯑꯗꯩ ꯑꯃ ꯂꯩꯔꯦ ꯔꯤꯆꯥ ꯇꯦꯛꯆꯝ ꯈꯣꯡꯎꯞꯇꯣ ꯎꯞꯄꯤꯗꯗꯤ ꯐꯗꯧꯅꯤ ꯆꯥꯟꯕꯤꯗꯨꯅ ꯋꯥꯔꯧꯕꯤꯔꯣ ꯍꯥꯏꯕꯅꯦ ꯔꯤꯆꯥ ꯇꯦꯛꯆꯝ ꯌꯥꯝ ꯆꯨꯝꯃꯦꯕ ꯑꯩꯒꯤ ꯁꯤꯁꯇꯔ ꯔꯤꯆꯥ ꯇꯦꯛꯆꯝꯅ ꯍꯥꯏꯔꯛꯏꯁꯦ ꯑꯩꯅ ꯉꯥ ꯊꯥꯒꯠꯄ ꯃꯇꯝꯗ ꯑꯩ ꯈꯣꯡꯎꯞ ꯎꯠꯂꯦꯕꯀꯣ ꯑꯗꯣ ꯑꯩ ꯁꯤꯁꯇꯔꯗ ꯁꯤ ꯃꯇꯥꯡꯁꯤ ꯑꯝꯇꯪ ꯁꯦꯡꯗꯣꯛꯆꯒꯦ ꯑꯩꯅ ꯈꯣꯡꯎꯞ ꯎꯞꯆꯕꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯉꯥꯗꯣ ꯃꯌꯥꯝꯅ ꯑꯩꯅ ꯃꯤꯉꯣꯟꯗ KG ꯀꯌꯥꯃꯨꯛ ꯇꯥꯔꯒꯦ ꯌꯦꯡꯉꯨꯅ ꯍꯥꯏꯕ ꯀꯣꯏꯁꯟ ꯑꯃ ꯍꯪꯉꯤꯕꯅꯤꯅ ꯆꯥꯎꯔꯥꯛꯄ ꯃꯥꯏꯁꯦ ꯀꯌꯥꯃꯨꯛ ꯇꯥꯔꯝꯗꯧ ꯃꯥꯟꯒꯦ ꯀꯥꯏꯅꯒ ꯃꯌꯥꯝꯅ ꯈꯟꯕ ꯅꯨꯡꯉꯥꯏꯅꯕ ꯑꯩ ꯈꯣꯡꯎꯞꯇꯣ ꯊꯣꯏꯒꯤ ꯎꯠꯄꯅꯦꯕ ꯑꯩꯅ ꯎꯞꯄꯤ ꯈꯣꯡꯎꯞꯇꯣ ꯍꯥꯏꯗꯤ ꯃꯤ ꯑꯃꯒꯤ ꯈꯣꯡꯎꯞ ꯍꯥꯏꯇꯥꯔꯦ ꯑꯉꯥꯡ ꯃꯆꯥ ꯑꯄꯤꯛꯄꯒꯤ ꯈꯣꯡꯎꯞꯇꯤ ꯅꯠꯇ꯭ꯔꯦꯗꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯌꯥꯝꯅ ꯎꯞꯅꯕ ꯀꯃꯟ ꯁꯥꯏꯖꯇ ꯈꯣꯡꯎꯞ ꯑꯃꯒ ꯀꯝꯄꯤꯌꯔ ꯇꯧ ꯇꯥꯔꯒꯗꯤ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯏꯆꯦꯅ ꯏꯆꯦꯒꯤ ꯁꯥꯏꯗ ꯑꯣꯏꯔꯁꯨ ꯑꯩꯈꯣꯏ ꯁꯥꯏꯒꯤ ꯈꯣꯡꯎꯞꯀ ꯏꯆꯦꯒꯤ ꯑꯩꯈꯣꯏꯒꯤ ꯏꯕꯥꯏꯒꯤ ꯍꯥꯏꯇꯥꯔꯦꯅꯦ ꯏꯕꯥꯏꯒꯤ ꯈꯣꯡꯎꯞꯀ ꯀꯝꯄꯤꯌꯔ ꯇꯧꯔꯒ ꯌꯦꯡꯉꯁꯨ ꯌꯥꯔꯝꯅꯤ ꯉꯥꯒ ꯍꯥꯏꯗꯤ ꯗꯤꯄꯛꯅ ꯊꯥꯒꯠꯂꯛꯏꯗꯣ ꯃꯥꯏ ꯈꯣꯡꯎꯞꯇꯣ ꯁꯨꯃꯥꯏꯅ ꯆꯥꯎꯔꯝꯕ ꯌꯥꯏ ꯑꯗꯨꯗꯤ ꯉꯥꯁꯦ ꯀꯌꯥꯝ ꯈꯦꯠꯅꯕ ꯈꯣꯠꯅꯕ KG ꯀꯌꯥꯃꯨꯛ ꯇꯥꯔꯝꯕ ꯌꯥꯏ ꯑꯗꯨꯃꯥꯏꯅ ꯀꯥꯜꯀꯨꯂꯦꯁꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯈꯣꯡꯎꯞꯁꯦ ꯊꯣꯏꯒꯤ ꯍꯥꯞꯆꯕꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯐꯣꯇꯣ ꯀꯥꯞꯄꯗꯤ ꯐꯧ ꯉꯥꯗꯨꯁꯨ ꯐꯅ ꯆꯥꯎꯊꯣꯛꯅ ꯎꯔꯗꯤ ꯒ꯭ꯌꯥꯟ ꯃꯦꯟ ꯇꯥꯔꯔꯣꯏꯕ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯨꯅ ꯁꯨꯃꯥꯏꯅ ꯁꯦꯝꯖꯕꯅꯤ ꯑꯗꯣ ꯏꯆꯦ ꯂꯥꯟꯅ ꯂꯧꯕꯤꯒꯅꯨ ꯈꯣꯡꯎꯞ ꯍꯥꯞꯄꯒꯤ ꯃꯔꯝꯅ ꯁꯤꯅꯤ ꯈꯣꯡꯎꯞ ꯑꯇꯣꯞꯄ ꯑꯣꯕꯖꯦꯛ ꯂꯩꯇꯕ ꯍꯥꯏꯇꯥꯔꯦ ꯑꯇꯣꯞꯄ ꯑꯣꯕꯖꯦꯛ ꯂꯩꯔꯝ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅ ꯁ꯭ꯀꯦꯜ ꯇꯝꯕ ꯌꯥꯕ ꯆꯥꯎꯔꯥꯛꯄ ꯑꯃ ꯈꯪꯒꯗꯕ ꯅꯥꯞ ꯍꯥꯏꯗꯤ ꯀꯩꯒꯨꯝꯕ ꯄꯣꯠꯁꯛ ꯑꯃ ꯂꯩꯇꯥꯔꯗꯤ ꯑꯇꯣꯞꯄ ꯄꯣꯠꯁꯛꯅ ꯇꯧ ꯌꯥꯕꯅꯦ ꯑꯗꯣ ꯂꯩꯇꯕꯗꯒꯤ ꯑꯩ ꯈꯣꯡꯁꯦ ꯑꯗꯨꯝ ꯈꯣꯡꯎꯞ ꯑꯣꯏꯅ ꯎꯠꯆꯔꯕꯅꯦ ꯑꯗꯣ ꯌꯥꯝ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯀꯃꯦꯟꯁꯤꯗꯤ ꯔꯣꯁꯅꯤ ꯆꯅꯨꯅ ꯍꯥꯏꯕꯤꯔꯛꯏꯁꯦ 4 kg ꯈꯔ ꯍꯦꯟꯗꯧ ꯃꯥꯜꯂꯦ KG 4 ꯈꯤꯇꯪ ꯍꯦꯟꯗꯧ ꯃꯥꯜꯂꯦ ꯔꯣꯁꯅꯤ ꯆꯅꯨ ꯌꯥꯝ ꯆꯨꯝꯃꯦ ꯑꯗꯣ ꯍꯣꯔꯦꯟ ꯈꯪꯃꯤꯟꯅꯔꯁꯦ ꯑꯗꯨꯒ ꯌꯨꯝꯅꯥꯝ ꯈꯣꯝꯗꯣꯟꯕꯤ ꯗꯦꯕꯤ ꯑꯩꯈꯣꯏꯒꯤ ꯇꯩꯃ ꯍꯥꯏꯒꯗ꯭ꯔꯥ ꯏꯆꯦ ꯍꯥꯏꯒꯗ꯭ꯔꯥ ꯃꯥꯅ ꯍꯥꯏꯕꯤꯔꯛꯏꯁꯦ 10.5 kg ꯑꯦꯄ꯭ꯔꯣꯛꯁ ꯍꯥꯏꯔꯦ 10.5 kg ꯑꯣꯏꯗꯤ ꯆꯥꯎꯗꯤ ꯆꯥꯎꯔꯦ ꯑꯗꯣ ꯏꯆꯦ ꯌꯦꯡꯉꯁꯦ ꯁꯥꯏ ꯈꯔ ꯄꯥꯔꯦ ꯑꯗꯒꯤ ꯒꯤꯐꯁꯦ ꯍꯌꯦꯡ ꯍꯥꯏꯗꯣꯏꯔꯣ ꯃꯙꯨꯕꯂꯥ ꯉꯥꯡꯉꯣꯝ ꯃꯥꯅ ꯍꯥꯏꯁꯦ ꯒꯤꯐꯁꯦ ꯍꯌꯦꯡ ꯍꯥꯏꯗꯣꯏꯔꯣ ꯍꯣꯏ ꯁꯤ ꯁꯤꯁꯇꯔꯁꯤꯁꯨ ꯉꯁꯥꯏ ꯀꯃꯦꯟꯗꯤ ꯄꯤꯔꯛꯈꯤꯕꯅꯦꯕꯀꯣ ꯑꯩ ꯅꯣꯇꯤꯐꯤꯀꯦꯁꯟ ꯂꯥꯛꯄꯗꯣ ꯍꯧꯋꯦ ꯑꯗꯣ ꯁꯤꯁꯇꯔꯒꯤ ꯀꯃꯦꯟꯗꯤ ꯄꯥꯗ꯭ꯔꯦ ꯑꯗꯣ ꯁꯤꯁꯇꯔ ꯒꯤꯐꯁꯦꯉꯁꯤ ꯑꯦꯅꯥꯎꯟꯁ ꯇꯧꯖꯔꯒꯦꯕꯀꯣ ꯃꯁꯤ ꯀꯅꯥ ꯆꯨꯝꯃꯤꯅꯣꯗꯣ ꯈꯪꯉꯅꯤꯅ ꯑꯗꯨꯒ ꯑꯈꯪꯕ ꯃꯤꯁꯤꯡꯗꯣ ꯐꯣꯟ ꯅꯝꯕꯔ ꯂꯧꯅꯔꯀꯥꯟꯗ ꯑꯩ ꯍꯣꯔꯦꯟ ꯂꯣꯏꯔꯛꯄꯗ ꯍꯥꯏꯖꯔꯛꯑꯒꯦꯅꯦ ꯑꯗꯨꯒꯤꯗꯤ ꯑꯗꯨꯒ ꯃꯊꯪꯗ ꯍꯤꯖꯝ ꯑꯅꯟ ꯍꯥꯏꯁꯤꯅ ꯀꯤꯂꯣ 3ꯒ ꯒ꯭ꯔꯥꯝ 700 ꯍꯥꯏꯕ ꯑꯃ ꯍꯥꯏꯁꯦ ꯑꯗꯣ ꯕ꯭ꯔꯣ ꯌꯦꯡꯉꯁꯦ ꯑꯗꯨꯒ ꯃꯊꯪꯗ ꯀꯣꯏꯖꯝ ꯑꯌꯤꯡꯕꯤꯅ ꯍꯥꯏꯔꯤꯁꯦ ꯀꯤꯂꯣ 4ꯒ ꯒ꯭ꯔꯥꯝ 700 ꯂꯨꯝꯃꯦꯌꯦ ꯀꯤꯂꯣ 4ꯒ ꯒ꯭ꯔꯥꯝ 700ꯅꯦꯌꯦ ꯑꯩꯈꯣꯏ ꯀꯣꯏꯖꯝ ꯑꯌꯤꯡꯕꯤꯅ ꯍꯥꯏꯁꯦ ꯑꯗꯨꯗꯣ ꯌꯦꯡꯉꯁꯦ ꯁꯤꯁꯨ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄ ꯀꯃꯦꯟꯁꯤꯡ ꯍꯥꯏꯐꯦꯠ ꯀꯅꯥ ꯁꯤꯗꯩꯗ ꯗꯦꯕꯖꯥꯅꯤ ꯌꯨꯝꯅꯥꯝꯅ ꯍꯥꯏꯔꯤꯁꯦ 5ꯗꯒꯤ 5.5 ꯐꯥꯎꯕ 5ꯗꯩꯅ 5.5 ꯐꯥꯎꯕꯒꯤ ꯃꯑꯣꯡꯗ ꯂꯩꯔꯝꯗꯧ ꯃꯥꯜꯂꯦ ꯑꯗꯣ ꯁꯤꯁꯇꯔ ꯌꯦꯡꯉꯁꯦ 5ꯗꯩ 5.5 ꯑꯩꯁꯦ ꯌꯥꯝ ꯐꯖꯕ ꯋꯥꯐꯝꯅꯦꯗ ꯑꯩ ꯔꯦꯟꯖꯇꯣ ꯆꯥꯎꯔꯥꯛꯄ ꯑꯃ ꯍꯣꯏ ꯌꯦꯡꯉꯁꯦ ꯑꯗꯨꯅꯦ ꯇꯥꯟ ꯆꯥꯔꯗꯤ 5ꯗꯩꯅ 5 ꯑꯇꯩ ꯆꯥꯟꯅꯕ ꯑꯃ ꯌꯥꯎꯔꯝꯗ꯭ꯔꯗꯤ ꯁꯤꯁꯇꯔꯅ ꯆꯨꯝꯗꯣꯏꯅꯦ ꯑꯗꯣ 5.3 ꯅꯤꯡꯊꯤ ꯁꯪꯀꯔꯅ ꯍꯥꯏꯁꯦ 5.3 ꯍꯥꯏꯔꯛꯄ ꯌꯥꯎꯔꯦ ꯑꯗꯒꯤ ꯀꯥꯏ ꯌꯧꯔꯒꯦ ꯑꯗꯨꯒ ꯔꯣꯁꯅꯤ ꯈꯣꯏꯔꯣꯝꯅ ꯍꯥꯏꯁꯦ 10 kg ꯔꯣꯁꯅꯤ ꯈꯤꯇꯪ ꯆꯥꯎꯃꯟꯕ ꯃꯥꯜꯂꯦ 10 kgꯁꯦ ꯑꯗꯣ ꯌꯦꯡꯉꯁꯦꯕ ꯆꯨꯝꯃꯦ ꯒꯦꯁ ꯇꯧꯕꯤꯔꯛꯄꯩ ꯊꯦꯡꯛ ꯌꯨ ꯑꯗꯒꯤ ꯂꯣꯏꯔꯦ ꯀꯃꯦꯟ ꯂꯣꯏꯔ ꯃꯥꯜꯂꯦ ꯁꯤꯗ ꯂꯩꯔꯦ ꯐꯅꯌꯥꯝ ꯁ꯭ꯀꯤꯞ ꯀꯥꯜꯂꯒ ꯇꯧꯈ꯭ꯔꯦ ꯑꯗꯣ ꯂꯣꯏꯁꯤꯜꯂꯛꯄꯗꯩꯅꯦ ꯑꯦꯝ ꯗꯤ ꯖꯃꯤꯔꯅ ꯍꯥꯏꯕꯤꯔꯛꯏꯁꯦ 4 kgꯅꯤ ꯑꯗꯨꯒ ꯕꯤ ꯖꯦꯈꯥꯏ ꯋꯥꯏꯐꯥꯏ
वाईफाई ने हाइरेजे अखोगी फ्रेंड ने हाइरेजे 10 kg ने आइगी वीडियो फना येंग नुपा आइगी वीडियो लो ये मातने आइगी ngasi कमेंट पिबिरेजी याना मना अदुगा ngали माले अदु खरा येंगगे कमेंट अहिबम सोमेंद्रो 3.5 आइगी ब्रोन हाइरेजे 3.5 kg ने अदु के जोनी सिंह 8.4 kg आदित्य कोंजेंगबम 5 kg अदुगा चौरजिन मयूम kg 6 Nini है कोई सिस्टर जो आई वीडियो पर ये बने मार 6 kg अदुगा आनंद सिंह 4.5 kg कोहरम बिदेसरी 4.5 kg अदगी मखा तरपदा रवि खान की फजाव कमेंट हम ले मसी कमेंट जे थीने रवि खान की कमेंट फजबे मरमदी असेंग आई हाइगे किलो ओलब मतुंगदा सब जाब किलो मसिंग खंगनी ब्रो राइट आंसर चुम राइट माय आंसर जे ब्रो एम ती चुमे रवि खान भाई जीनियस ने ना एम ती ना टेलेंट ले बनुपा ने ना जे भाई एम ती चुमे ब्रो यारे असी अदो आइदी मसिंग हारो ने ना प्राइस बुदी फंगरो ब्रो ना को अदो ब्रो ने चुम चुमे ओके अदगी अतै कना आग्रे अदगी यार केजी नुम कमेंट न मना काल काल पाप जे यारे अदो ngasi की कमेंट है जे 6 kg है यारे 4.5 3.5 2.4 अदगी 10 kg 11 kg दिजि लो इन हाइरे को दिजि लो इन हाइब द मेन इन हाइरे जो 4 kg पर हाइरे 3.5 अदगी 4.5 हाइरे 4.7 हाइरे पे 4.8 हाइबे अदुगी मैम दो सीधा ले रे को सीजने बसी कमेंट मैम जे अदो हुजिक आइगे स्क्रीन जे द मैम उबी रे ना ngasi गे इन कमेंट पार मैम दो हुजिक सु नुम येंबियो तो नम ता मैम कमेंट मैम सी लोई ले 245 कमेंट दो कमाई तक जीगे रिवील तो थोड़ा नो मिलाई लाइना दुई तादी फरे यमिनार्स मैम हुजिबोगी ना मैम आई कमेंट पीबीरे भाई इसिनाउ सिंगी कमेंट लोइना पाब लोइजरे हुजिगे अदो ngasi वेट कनाना करी हारपो केगा जु लोई हाइफेट अम येंब लोरेको येमीनरजेको येमीनरजेदी अना ngarang थागचगिबा ngadुगी ओरिजिनल वेट च क्यानोजी येंगजे रेडी 1 2 3 गो मैम फलाद मुन्नेम मीटर जको डायरेक्ट अना सी तौरगेना हाना खंजब लेरे अदुदुना केनो फलाजे सी मीटर जोन काफोनेको तु मेंबिरो किलो मरीगा ग्राम सत्रुका मौद्रा 4.690 kg अदुना 4.690 kg जी ख्वाइदगी नक्पा राउंड अप तौरकाने ताब वेट मसागी हाजरगेने 4.5 है किलो मरीगा ग्राम चौंगा 4.5 kg है 4.5 तगिना माजे ग्राम सनी मया हेले चाम मौद्रा हेलेको अदुगा 4.8 तगिना ग्राम चाम तरा तारे 4.7 है मी को 4.7 है कंगूगी खाई नपदे 4.7 होरे ओनली ग्राम 10 खतने खेनई नत्रा 4.7 कमेंट पीबीरप इचिनलाउसिंगना ngasi ngarang aina hangjegibo question sing adugi asengba pakum tareneको अदुना aina hajakiba dumaina ai mayagi damakta gift compulsory thin malak jagani aduga ngasi 4.7 हाइना केजी है कमेंट पेबीरकीबा मियोय पुन्ना मियोय मंगानेबा मियोयसिंगदुगी मिंग अमतंग पाथोक्सरके अदगी स्क्रीन शेयर तौजरके अहानबा मियोय अदुदी 4.7 कमेंट पेबीरकदा सापम मार्कोनी ना 4.7 kg ना कमेंट तौबिरकने अदुगा अनिसुबा बोइचा कांगाबम मासु 4.7 kg कमेंट तौबिरे अदुगा अमसुबदा कोइजम अयिंगबी 4.7 kg मासु कमेंट तौबिरे अदुगा मरीसुबदा जिल्ला खुराइजम मासु 4.7 kg कमेंट तौबिरे अदुगा मंगासुबदा ओइनाम रोबिन्सन हाइबा म्यूजिक मोख मंगाजे सापम मार्कोनी बोइचा कांगाबम अदगी कोइजम अयिंगबी जिल्ला खुराइजम अमदी ओइनाम रोबिन्सन हाइबा म्यूय मंगासिना ngara ina hangjakibo question sing adugi asema ba kompibire moina winner oire dagi tei isino kilo mariga gram 2 ga hauba mariga gram 100 hauba dagi kilo 33 ga haiba ngasi oina di nangaudrab jingje ade mathangda kai kai tawbe age myang idang ta kai kai tawbe age hado yong khalaki ge aduga लेरगे देम तक्सलके अदु मथंग ताब तौरकांदी दनुम कन होनबिरो केम निंगन न तौबिगनो सि केसनते अदुगा हाइरिबो ngasi माइ पाक्रबो चिन लौसिंग से आइगी गोफिस मणिपुरी @gmail.com दा दोंगी फोन नंबर शेयर तौबिरक प याय
ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯣ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏ ꯆꯦ ꯉꯁꯤꯒꯤ ꯋꯤꯅꯔꯁꯤꯡꯁꯤꯅ ꯀꯩꯁꯨ ꯀꯥꯏꯗꯦ ꯃꯌꯥꯝꯅ ꯑꯩ ꯐꯣꯟ ꯅꯝꯕꯔ ꯈꯪꯖꯔꯁꯨ ꯀꯥꯏ ꯍꯥꯏꯕ ꯀꯩꯁꯨ ꯀꯥꯏꯗꯕ ꯑꯣꯏꯇꯥꯔꯒꯗꯤ ꯑꯩꯒꯤ ꯑꯦꯅꯤ ꯌꯨꯇꯨꯕꯀꯤ ꯆꯦꯅꯦꯜꯗ ꯌꯨꯇꯨꯕ ꯚꯤꯗꯤꯑꯣ ꯑꯃꯗ ꯍꯦꯛꯇ ꯀꯃꯦꯟ ꯑꯃ ꯇꯧꯁꯤꯜꯂꯛꯑꯣꯕ ꯑꯩꯒꯤ ꯗꯤꯄꯛ ꯑꯩꯒꯤ ꯐꯣꯟ ꯅꯝꯕꯔꯁꯤꯅꯤ ꯀꯥꯏꯅ ꯍꯦꯛꯇ ꯇꯧꯁꯟꯕꯤꯔꯣ ꯌꯥꯔꯦ ꯑꯗꯨꯒ ꯍꯥꯏꯗꯤ ꯑꯩꯒ ꯄꯥꯎ ꯐꯥꯎꯅꯅꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯔꯁꯤꯅꯦ ꯅꯠꯇ꯭ꯔꯒ ꯐꯦꯁꯕꯨꯛꯇ ꯑꯩꯒꯤ ꯒꯣꯐꯤꯁ ꯃꯅꯤꯄꯨꯔꯤꯅ ꯆꯦꯅꯦꯜ ꯑꯦꯀꯥꯎꯟ ꯑꯃ ꯂꯩꯗꯅ ꯐꯦꯁꯕꯨꯛꯀꯤ ꯒꯣꯐꯤꯁ ꯃꯅꯤꯄꯨꯔꯤꯅ ꯑꯦꯀꯥꯎꯟ ꯑꯃ ꯂꯩꯗꯅ ꯑꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯃꯦꯁꯦꯖ ꯊꯥꯕꯤꯔꯛꯑꯁꯨ ꯌꯥꯔꯦ ꯌꯥꯝ ꯊꯨꯅ ꯊꯥꯕꯤꯔꯣ ꯍꯌꯦꯡꯃꯨꯛꯀꯤ ꯃꯑꯣꯡꯗ ꯊꯥꯕꯤꯔꯛꯑꯣ ꯉꯁꯤ ꯗꯦꯠ ꯀꯌꯥꯅꯣ ꯉꯁꯤ ꯗꯦꯠ 29ꯅꯤꯅ 29ꯃꯨꯛꯀꯤ ꯃꯑꯣꯡꯗ ꯊꯥꯕꯤꯔꯛꯑꯣꯕ ꯑꯗꯣ ꯑꯗꯣꯝꯒꯤ ꯐꯣꯟ ꯅꯝꯕꯔꯗꯣꯀꯣ ꯑꯗꯨꯒ ꯄꯥꯎ ꯐꯥꯎꯅꯔꯀꯥꯟꯗꯩꯗ ꯍꯌꯦꯡ ꯇꯥꯡ 1 ꯅꯠꯇ꯭ꯔ 2ꯐꯧꯀꯤ ꯃꯑꯣꯡꯗ ꯑꯩ ꯌꯨꯝꯗ ꯂꯥꯛꯑꯒ ꯀꯩꯅꯣ ꯇꯧꯅꯕ ꯐꯣꯟ ꯑꯃ ꯐꯥꯎꯅꯔꯁꯦ ꯍꯥꯏꯔꯛꯑꯒꯦ ꯑꯗꯨꯒ ꯄꯤꯕ ꯂꯥꯛꯄꯒꯤ ꯚꯤꯗꯤꯑꯣ ꯁꯦꯝꯁꯦꯕ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ 5ꯁꯤꯒ ꯑꯩꯒꯤ ꯇꯣꯉꯥꯟꯕ ꯚꯤꯗꯤꯑꯣ ꯑꯃ ꯁꯦꯝꯃꯤꯟꯅꯔꯁꯤ ꯌꯥꯏꯅꯀꯣ ꯊꯦꯡꯛ ꯌꯨ ꯁꯤꯅꯦ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣ ꯀꯣ ꯃꯌꯥꯝ ꯅꯨꯡꯉꯥꯏꯔꯒꯗꯤ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕꯤꯔꯣ ꯀꯃꯦꯟ ꯀꯩꯀꯥ ꯄꯤꯕꯤꯔꯝꯃꯣ ꯃꯊꯪꯗ ꯀꯩꯀꯩ ꯇꯧꯔ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯤꯗ ꯑꯗꯨꯝ ꯁꯖꯦꯁꯟꯅꯤ ꯑꯣꯜꯋꯦꯁ ꯑꯗꯨꯝ ꯄꯤꯕꯤꯔꯛꯑꯣꯀꯣ ꯁꯖꯦꯁꯟ ꯄꯤꯕꯗ ꯀꯩꯝ ꯋꯥꯔꯧꯕ ꯂꯩꯖꯗꯦ ꯑꯗꯨꯗꯨꯅ ꯃꯌꯥꯝ ꯑꯩꯒꯤ ꯑꯣꯏꯅꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯌꯥꯝ ꯑꯩꯒꯤ ꯚ꯭ꯌꯨꯋꯔ ꯃꯌꯥꯝꯅ ꯑꯩꯒꯤ ꯄꯥꯔꯇꯤ ꯃꯌꯥꯝꯁꯤꯅ ꯑꯩꯉꯣꯟꯗ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯁꯦ ꯎꯕꯗꯀꯣ ꯑꯗꯣ ꯃꯌꯥꯝ ꯊꯦꯡꯛ ꯌꯨ ꯃꯊꯪ ꯅꯨꯡꯉꯥꯏꯕ ꯚꯤꯗꯤꯑꯣ ꯑꯝꯗ ꯊꯦꯡꯅꯔꯁꯦ ꯉꯥ ꯐꯥꯕꯤ ꯚꯤꯗꯤꯑꯣ ꯊꯥꯒꯠꯂꯛꯀꯗꯕ ꯃꯌꯥꯝꯁꯨ ꯂꯩꯔꯦ ꯉꯥꯏꯕꯤꯔꯣ ꯊꯥꯒꯠꯂꯛꯑꯒꯦ ꯌꯥꯝ ꯊꯨꯅ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯒꯤ ꯈꯨꯗꯣꯟ ꯇꯝꯕ ꯆꯠꯄꯒꯤꯁꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯁꯨ ꯃꯔꯛꯇ ꯑꯃꯨꯛ ꯁꯦꯝꯖꯔꯛꯑꯒꯦ ꯊꯦꯡꯛ ꯌꯨ ꯑꯗꯨꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯪ ꯐꯔꯁꯦ ꯒꯨꯗ ꯅꯥꯏꯠ